District Administration Vishnupur Sintuna Manipuri Hanba Oina Vishnupur District Magolnganbi College Football Amadi Sanabada Changba Polam Singh Yantopagi Thoram Ama Yas and Sports Minister 𝐔𝐍𝐿𝐒𝐂𝐑𝐄𝐀𝐍𝐓𝐒 Guest Oijuna Pangtokre District Asidalariba Plan and Hill Development Organization 𝗏𝗏𝗡𝐻 Youth Development Association 𝗏𝗏𝗡𝐻 Academy Moirang ICSA Irengbam Balananda Football Academy Nacho Amadi Sangai Football Academy 𝐒𝐍𝐿𝐒𝐂𝐑𝐄𝐀𝐍𝐓𝐒 Football Chama Football Sanabada Litnaba Furit Chahum Sumna Taret Khongup But Amadi Moza Pier Chahum Sumna Taret Sin Guard Chahum Sumna Taret Amasung Atay Macha Kayaga Lonina Course Singi Tracksuit Amadi Koski Fi Sanaroi Singi Diet Ki Senfam Sing Yantoki Tungda Under 19 Ki Afaba Sanaroi Arun Oinam Butaram Na Oktuna Ikai Kumnaba Utki Loinana Tauramada Minister 𝐔𝐍𝐿𝐒𝐂𝐑𝐄𝐀𝐍𝐓𝐒 Manipurna Khwaidagi Sanaroi Masing Yamna Puthokpa Lam Ama Oibagi Nungaiba Fawi Asiguma Makalgi Sports Ki Thoram Ama Manipurgi Ahanba Oina Haudokpada DC Vishnupur Bu Thagatki Amaromda Manipurgi Irang Asigi Matangda Organization Amana Chief Minister Da Maral Siribasi Yaningdaba Fongdokladuna Minister Nahai Haukiba Singh Adu Kautoktuna Lamdam Asida Tangdu Leitaba Puraknaba Honasi Amadi Saukhat Thaurangda Mai Onsilasi Manipuri Mukhamantri Sri 𝐿 Singarani Ayana Organization Amana Maralsi Adu Hausi Kana Hauge Ayana Akoina Tanga Hanjaningi through media Akoina Hanjaningi Kana Hauge Haibasi Aina La Dikautanapasi since 1993 La Dikautani 1995 Taki Vote Karapani Aigi experience Aigi long journey Sida Lakoini Toma Pro Kayama Aina Muhangi Adana Aigi Hamoida Ayamta Haidabani Ho Nanabagi the Maka Same Sabadi Horaki Bakandu Dunadum Same Sarabani Adana Asiri Yare Asiana Mayam Namare Akoi Amukana Amaga Magasina Haraga Hana Sana Sinana Intaka Laibuna Akoi Ranti Tangere Bakuna Laibuna Mohonasi Haidana Soya Saba Mutoba Sadaba Mutoba Awoiba Mungamba Oida Mungam Namasiti Haraga Manipuri Ladiba Toma Kurupsi Manipuri Lajariba Boundary Si Nakanaba Kurupsi Asi Amatoida Kusilaga Sanan Sinana Laibia Hinabiado Amuk Lakanaba Kunaminasi Moirang ACG MLA 𝐷𝐻 Stantina Hai Lengakna Relief Camp Sing Dalariba Inmat Singi Wakal Nungainaba Amadi Masama U Further Lainaba Pandamda Khongthang Asi Paikhatpani Manipurgi Hauzik Oiriba Fibam Asida Tangdu Leitaba Puraknaba Honabada Media Gi Thodang Yamna Chawi Media da Lengak Amasung Miyamgi Marakta Leiduna Mediator Oina Chaf Manaba Wakalon da Laknaba Honaminasi Haki Situation sida lobby do thogangdo fazana khanhabiraga akoi kabut yam taba state sidadi manipur ko state dadi akoi present media ki thogang se manpura akoi press ki fix khanda abadi press ki aduba duna baro boirga da akoi ga praja ga sarkar ga ni se sabada ba wakhallo da sabida tagadi akoi sokhat pagi labi da thinna kani अब सरकार प्रजा से माना वखल सचिंद्र कदुदा सफट कोई खुनाई वो हेलकदोनी